ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯋꯥꯔꯧꯕꯤꯒꯅꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯏꯒꯦꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯅꯨꯄꯥ ꯑꯐꯕ ꯃꯇꯝ ꯑꯃꯗ ꯍꯥꯏꯒꯅꯤꯕ ꯅꯨꯄꯥ ꯑꯐꯕ ꯑꯃꯇꯪ ꯐꯪꯂꯒꯗꯤ ꯌꯥꯔꯦꯗ ꯄꯨꯟꯁꯤꯁꯦ ꯅꯨꯄꯥ ꯑꯐꯕꯁꯤ ꯀꯥꯏꯗ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅꯀꯣ ꯅꯈꯣꯏꯅ ꯅꯨꯄꯥ ꯑꯐꯕ ꯊꯤꯔꯤꯕꯁꯤꯡꯗꯣ ꯑꯩ ꯍꯥꯏꯒꯦꯕ ꯀꯗꯥꯏꯗ ꯐꯪꯒꯅꯤ ꯍꯥꯏꯅ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛ ꯋꯥꯠꯁꯑꯞ ꯁꯤꯖꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨꯒꯤ ꯕ꯭ꯂꯣꯛ ꯂꯤꯁꯇ ꯆꯪꯂꯒ ꯌꯦꯡꯉꯨꯕ ꯃꯗꯨꯗꯩꯗꯨꯗ ꯅꯪꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯉꯥꯎꯖꯕ ꯅꯪꯕꯨ ꯌꯥꯝ ꯊꯤꯅ ꯄꯥꯝꯖꯕ ꯅꯪꯕꯨ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯗꯣ ꯅꯪꯒꯤ ꯕ꯭ꯂꯣꯛ ꯂꯤꯁꯇ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯕ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯐꯖꯕ ꯈꯪꯗꯦ ꯃꯗꯨꯒꯨꯝꯕ ꯊꯤꯔꯤꯉꯩꯗ ꯑꯐꯕ ꯅꯨꯄꯥ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯗꯨꯗꯤ ꯅꯪꯒꯤ ꯕ꯭ꯂꯣꯛ ꯂꯤꯁꯇ ꯂꯩꯒꯅꯤꯕ ꯅꯨꯄꯤꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯔ ꯃꯧꯔꯒ ꯑꯩꯈꯣꯏ ꯁꯛ ꯐꯖꯔꯒ ꯈꯛꯇꯗ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯒꯅꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯄꯥꯝꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯦ ꯃꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯅꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕꯕꯨꯀꯣ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯈꯪꯗꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯦꯖ ꯑ ꯐ꯭ꯔꯦꯟ ꯑꯣꯏꯔꯒꯁꯨ ꯅꯪꯅ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯗꯨꯗꯀꯣ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯃꯇꯥꯡ ꯑꯃꯗ ꯈꯪꯗꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯒ ꯂꯣꯏꯅꯔꯗꯨꯅ ꯇꯧꯗꯨꯅ ꯌꯦꯡꯉꯨꯕ ꯃꯗꯨꯗꯩꯗꯨꯗ ꯈꯖꯤꯛꯇꯪ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈ꯭ꯔꯕ ꯐꯤꯂꯤꯡꯁ ꯑꯃ ꯅꯨꯡꯁꯤꯕ ꯑꯃ ꯅꯪꯅ ꯐꯅ ꯁꯛ ꯊꯤꯔꯒꯁꯨ ꯐꯅ ꯅꯪꯅ ꯀꯦꯗ꯭ꯔꯒꯁꯨ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯁꯛ ꯈꯪꯕꯤꯒꯅꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯒꯅꯤꯕ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯅꯨꯄꯤꯁꯤꯡꯁꯤꯅ ꯈꯜꯂꯤꯕꯁꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗ ꯀꯦꯔꯒ ꯃꯧꯔꯒ ꯐꯥꯎꯟꯗꯦꯁꯟ ꯇꯩꯔꯒ ꯁꯛ ꯐꯖꯔꯒ ꯈꯛꯇꯗ ꯅꯨꯄꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯍꯥꯏꯅ ꯁꯛ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤꯀꯣ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯅꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯑꯣꯏꯒꯗꯧꯕꯅꯦꯕ ꯑꯗꯨꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯪꯒꯤ ꯑꯃꯈꯛꯇ ꯑꯣꯏꯒꯗꯕꯅꯦꯕ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯊꯃꯣꯏ ꯁꯦꯡꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯣꯏꯅꯕꯤꯌꯨꯕ ꯁꯣꯏꯗꯅ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯃꯑꯣꯡ ꯃꯇꯧꯒꯨꯝ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯒꯗꯕꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤꯕ ꯑꯩꯈꯣꯏ ꯅꯨꯄꯥꯗꯁꯨꯀꯣ ꯁꯤꯡꯒꯜ ꯑꯣꯏꯕ ꯅꯨꯄꯥ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯁꯛ ꯐꯖꯔꯒꯁꯨꯀꯣ ꯇꯦꯂꯦꯟꯇꯤ ꯌꯥꯎꯗꯕ ꯅꯨꯄꯤꯗ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯈꯣꯠꯇꯕ ꯃꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯁꯛ ꯈꯖꯤꯛꯇꯪ ꯊꯤꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯐꯖꯕ ꯅꯨꯄꯤꯒꯤ ꯈꯨꯖꯦꯡꯒ ꯄꯥꯏꯔ ꯀꯣꯏꯔꯛꯄꯒ ꯎꯕꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕ ꯃꯁꯦꯟꯀꯣ ꯏꯪꯒꯤꯠ ꯇꯧꯅꯔ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯦꯕ ꯌꯦꯡꯉꯨꯅꯦ ꯇꯧꯊꯣꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒ ꯑꯩꯒꯒꯤ ꯈꯦꯠꯅꯕꯁꯦ ꯀꯔꯤꯅꯣ ꯁꯛ ꯍꯥꯏꯔꯦ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯍꯦꯜꯂꯤ ꯑꯩ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯕ ꯐꯪꯗꯦ ꯑꯗꯨꯒ ꯃꯥꯅ ꯇꯧꯊꯣꯔꯛꯏꯁꯦ ꯌꯦꯡꯉꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯅꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯄꯥꯁꯤꯡꯁꯦ ꯁꯛ ꯐꯖꯕꯗꯁꯨ ꯌꯥꯝ ꯆꯝꯖꯕ ꯂꯩ ꯁꯛ ꯊꯤꯕꯗꯁꯨ ꯌꯥꯝ ꯆꯝꯖꯕ ꯂꯩꯀꯣ ꯆꯝꯖꯕ ꯅꯨꯄꯥꯁꯤꯡꯁꯦ ꯃꯁꯤꯅ ꯅꯨꯄꯤ ꯀꯣꯏꯕ ꯐꯪꯗꯕ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯈꯣꯏꯁꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯟꯗꯨꯅ ꯑꯗꯨꯝ ꯆꯠꯀꯅꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯅ ꯄꯥꯝꯂꯤꯕꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯍꯣꯏ ꯍꯥꯏꯕꯗꯁꯨ ꯅꯠꯇꯦꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯌꯥꯅꯤ ꯌꯥꯏ ꯌꯥꯗꯦ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯀꯩꯅ ꯁꯥꯎꯅ ꯈꯣꯠꯅ ꯇꯧꯕ ꯃꯗꯨꯒꯨꯝꯕꯗꯨꯁꯨ ꯈꯔ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯅꯝꯕꯔ 2ꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯌꯥꯝꯅ ꯆꯝꯅ ꯌꯥꯝ ꯏꯆꯝ ꯆꯝꯖꯅ ꯍꯤꯡꯕꯁꯦ ꯅꯨꯄꯤꯁꯤꯡꯁꯤꯅ ꯈꯜꯂꯤꯕ ꯃꯁꯤꯕꯨ ꯁꯤꯡꯒꯜ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ ꯃꯁꯤ ꯈꯜꯂꯒ ꯃꯈꯣꯏ ꯑꯗꯨꯝ ꯅꯤꯡꯍꯟꯈꯤꯒꯅꯤꯕ ꯑꯗꯨꯒ ꯅꯝꯕꯔ 3 ꯁꯨꯕꯗꯅ ꯑꯩꯈꯣই ꯌꯥꯝ ꯆꯝꯖꯕ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯌꯥ ꯉꯝꯂꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 4ꯗ ꯌꯥꯝ ꯆꯝꯖꯕ ꯅꯨꯄꯥꯁꯤꯡꯁꯦ ꯃꯈꯣꯏ ꯑꯃꯨꯛꯁꯨ ꯃꯁꯤ ꯈꯜꯂꯒ ꯅꯨꯄꯤ ꯀꯣꯏꯗꯦꯕ ꯅꯨꯄꯤꯗ पैसा हुंजेक्लगा पैसा थादरगा करी कानागदबनो मसी खल्लगा नुपी कोइदेबा मरम असिना अखोय हजिक मतमथा सिंगल ओइब नुपा मसक फजब नुपा कया अमा सिंगल ओइना उथेंगनबा फंगनिबा अदुगा अखोयगी मसक खजिक्तंग अखोयगी लैदना ऑन एवरेज ओइब सिंगसे मखोय थौना फगनिबा नुपीदसु नुपी मसक फजब कया अमा लैगनिबा अखोय नुपा सिंगसे खल्लिबा मसीदी मसक फजै हे नुपा कया अमा कोइरम दौ माली कायना सोमददी मसीगी वाखल असे मियोय खुदिंगमकना खनमना मरम ओरगको नुपीसे सिंगल अदुम लैदोइनेबा अदुगा नुपीसे सु मागी मथमोय नुपा अमतंग कोइजगे खोजगे खनगनिबा अदुबो कनामता ना हौबिरक्त्रेसु खलेबसिबा मसीगी मतां असिदा अखोयगी इकायबा मसक खंगदबा याम सक थीबा नुपा अमनगा चलंगलगा को अखोयगी आई नंगबो पामी नुंसीगा हायरा खोलगा मतम खरा कोइतान तानरबा कांदा नुपी असिसु हायदि नुपासे दम इंखलक्पगी मतुंगिना नुपा कोइनिंगबगी मतुंगिना को होय हा हायरगा याथोखिदौनिबा अदुगा मतम अमदा अखोयगी ऑन एवरेज ओइबा नुपा मखोयगुंबसिना नुपी मसक फजबसिंगसे पुरगा कोइबा खोटपगा थोलकपा मतां असि नुपा मसक फजबसिंगसेना अखोयगी याम चाकचदोइनेबा
ꯃꯁꯤ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯑꯩꯈꯣꯏ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯊꯣꯛꯂꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅꯀꯣ ꯑꯂꯣꯏꯕꯗ ꯑꯩ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯂꯤꯖꯔꯝꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯉꯨꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯥꯏ ꯅꯤꯡꯉꯦꯕꯀꯣ ꯂꯥꯏ ꯑꯆꯧ ꯑꯆꯧꯕ ꯇꯦꯝꯄꯜꯒꯨꯝꯕꯗ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯄ ꯃꯇꯝꯗ ꯅꯪ ꯐꯖꯅ ꯑꯩꯈꯣꯏ ꯊꯃꯣꯏꯅꯨꯡꯗ ꯏꯁꯣꯔ ꯈꯛꯇ ꯁꯣꯜꯂꯒ ꯆꯠꯀꯅꯦꯕ ꯑꯩꯈꯣꯏ ꯃꯟꯗꯤꯔꯒꯤ ꯃꯄꯥꯟꯗ ꯏꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯦ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯅ ꯄꯥꯔꯝꯒꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯥꯗꯕꯤꯗ ꯑꯗꯨꯝ ꯏꯁꯣꯔ ꯈꯛꯇ ꯅꯤꯡꯂ ꯆꯠꯂꯝꯒꯅꯤꯕ ꯃꯟꯗꯤꯔꯒꯤ ꯃꯄꯥꯟꯗ ꯀꯔꯤ ꯍꯥꯏꯅ ꯏ ꯍꯥꯏꯕꯗ ꯆꯔꯥ ꯍꯦꯟꯕꯅ ꯏꯁꯣꯔꯅ ꯍꯔꯥꯎꯒꯗꯕ ꯑꯣꯏꯔꯒꯗꯤ ꯅꯨꯃꯤꯠ 4-5ꯅꯤ ꯍꯞꯇꯥ ꯑꯃ ꯊꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯥꯛꯅꯤꯕ ꯀꯌꯥ ꯑꯃꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏ ꯑꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕꯅ ꯀꯩꯗꯧꯉꯩꯗ ꯏꯁꯣꯔ ꯍꯔꯥꯎꯒꯗꯕ ꯅꯠꯇꯦꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔ ꯑꯃꯕꯨ ꯅꯤꯡꯖꯔꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯧꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯒꯗꯕ ꯃꯑꯣꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯄ ꯊꯣꯛꯂꯒꯗꯤꯀꯣ ꯅꯪꯅ ꯉꯝꯒꯗꯕ ꯑꯣꯏꯔꯒꯗꯤꯀꯣ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯕ ꯀꯅꯥꯅ ꯈꯪꯉꯤ ꯃꯤꯑꯣꯏꯕ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯁꯤꯌꯔ ꯇꯧꯔꯝꯕꯁꯨ ꯏꯁꯣꯔꯗ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯝꯕꯁꯨ ꯏꯁꯣꯔꯅ ꯅꯪꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯁꯨ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯏꯁꯣꯔ ꯁꯥꯔꯒ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏꯕ ꯑꯗꯨꯕꯨ ꯏꯟꯁꯤꯜꯂꯛꯄꯁꯨ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯃ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯉꯝꯂꯤꯉꯩ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯇꯧꯕꯤꯌꯨꯕ ꯀꯅꯥꯅ ꯈꯪꯉꯤ ꯏꯁꯣꯔꯅ ꯅꯪꯕు ꯃꯥꯒꯤ ꯃꯐꯝꯗ ꯏꯁꯣꯔ ꯁꯥꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯅꯪꯕꯨ ꯏꯁꯣꯔ ꯑꯣꯏꯅ ꯊꯥꯕꯤꯔꯛꯄ So guys, thank you so much. ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯂꯣꯏꯕꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯤ ꯅꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯄꯨꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯎꯕꯤꯕ ꯐꯪꯕꯤꯒꯅꯤ ꯊꯦꯡꯅꯔꯁꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ